News TV mi ingta bi basing bu ahan ba makta nomaitin ku disoi taram na okchari manaki pau miyam da pizari Manipur State Power Distribution Company Limited MSPDCL amadi Manipur State Power Company Limited MSPCL gi lisingani taramapan ge recruitment ge result haidokna laiba si atuba matam da haidopiyu haina recruitment asida saru yakiba candidate chingna Power Minister Thongam Bishoji ki sanjen thongda laiba quarter da chatna unakre Minister Unar Matungda candidate Amana Paumising da Fongdorakpada MSPDCL amadi MSPCL gi thabak ki recruitment laukiba chahi taruk lom phajilagle kuini namchinduna leiriba thaba asi haidoknaba wafam mai leinaba singim phamda kayarak thamkhre thabak asigi mai leinaba Minister amadi director ga su unare council minister na Fongdorakpagi matung ina thabak asigi matangda mathang numit amada unanaba silage ngasigi onadi masagi achinba ama leire haina Fongdorakhi hairi 2019 batch hai tare all MSPCL MSPDCL written yes compete candidate JC gi mai kai dugi hogi concern minister ga amin nazare adu mark thabu athin leibna maram oraga mathangi concern minister ga una nangai ge mage approval amma thare aduga concern minister ga famina si khaktane ko 2000 Imphal College ki Education Department ki Oja Walibasi Atubada Habiraktrabadi Imphal College ki Mahairoi singna akan bakhongjang changsilagani haina college asigi Mahairoi Pukrambam Ranarjitna Fongdorakli ngasi Imphal College asigi Mahairoi singna pangthokiba pawgi mifam mamada Pukrambam Ranarjitna makha taraduna hai College asigi Education Department ki Oja ani wali haina hanjin mai leinaba singda kumja lisingani kolumdo September thadagi haijaduna lakli adubo ngasi phawba awatpa oja adu thabiraktabadagi Mahairoi singna thengnariba awabasing khangsin usinaduna lethokliba asi Imphal College ki Mahairoi singna yaningde Director of Education Yuna order ama thokna oja ani tharaknaba tawkhrabasu ngasi phawbada college asida joining tarokpa leitri hiramasi ki matang Education Commissioner, Education Minister, Education Director, Joint Secretary amadi mari lainaba singda aiba cheral ama chahi asigi March 18 da pisin ki adubo tha mari mapung pharaba phawba Mahairoi singi punchi mangna sanu matagom tomina leisiliba asigi chapchaba maram leibak miyamda khanghangadabani Nomada Ozamna class mga lawgadaba do nomada class tara lawraga leire watna leiba Ozani asina lawgadaba classing haujik college asigi education amasung philosophy department gi oja singna Mahairoi singi khallaga hotna biri laik khwajana tamjage walibo oja sing menkhat piyu Mahairoi singsu Mahairoi ama oina dumak leijagi haijaraga pendabagi kholaw khara lawraga phaba punbagi mong thadokpiyu Mahairoi phaba amasung punbana Mahairoi singi pendabagi kholaw nemthagadaba leiroi Mahaigi kanglon education system bo muthatnaba lalong oina sinbiganu athuba matamda awatpa oja thabirakta thoklabadi Mahairoi singi oiba akanba khongjang lakani haiki Education Minister Office ta thamina ba matung da thajaba ka pibirakna transfer Imphal College ta Education Department ki transfer ozani thabiraki ozani du Imphal College ta join sumtau tawdana transfer cancel tawbiki madugi clarification ama thambiyo maramdi akoi oza du sumlau lawramdana join sumtau tawramdana kaigi maramdi dama cancel tawduna habidusu mai leinabasinga clarification thambiyo waliba oza singa si thabirakta taragadi Imphal College ki Mahairoi singa akan bakhongjang changsilana sem saba leijare Kaksing Higher Secondary School gi tungan ba subject singi walibo oja sing tharak tabagi mayokta school asigi class amadi all kha Congress Students Union na matam kaktaba class boycott tawbagi khongjang changsin khre khongjang adugi matangda class 11 commerce ki class monitor Salam Sonia Kobi Mahairoi amana school asida physics history education economics geography commerce Manipuri amadi English subject ki oja manga legadabada amakhak leiba ani khak leiba yauri walibo oja sing ase ngarang July 19 phawbada thabiraknaba matam thakibadu tharaktabadagi khongjang asi changsin bani haiki Amaramda khongjang aduga mai lenina all kha Kanglei Students Union gi General Secretary KSS National na lenga ki school fokat hansi mission gi makha da su leriba
Higher secondary asida oza watna mahai ningthina tamba fangdre oza 16 rom watpada ahumkhak posting pirak liba sisu join tawdre school asigi oza watpagi mathakta school asigi science laboratory matamga chunaba oidri awat palai diba singasi mari leinaba loisangna yengshin bitna atuba matamda menkhatuna mahairoi singbo ningthina mahai tamba fangan biu haina fongdoraki tawdori bethabak amabu matau karamna sel oina onthokani semitlonda matau karamna chawkhat hanba ngamgani haibasi sahi kayagi experience leirabasingna hogolakliba youth jingdasu takpi tambiduna punna chawkhat minana bahonasi haina scientist fisheries ICAR research complex for NEH region Imphal principal Dr. CH Basudana fongdorakli wafam masingasi mantri pukrida leiba Manipur Technology Innovation Hub ki conference hall da numit nini ki oiba fresh water pearl farming for entrepreneurship development and business opportunity training haudoba ki tharonga mailena fongdoki bani tharamadu Manipur Technology Innovation Hub IT Park Imphal lead Dr. Rajiv Kangaba Manipur International University Imphal registrar Dr. T Brajeswari Devi Government of Manipur ki Joint Secretary Marshina R Panmai IAS na Jingbana Athoiba Mitungnen Sing Oiki Tharamadu Dr. CH Basudana Makhata Adun Hai Naha Kayama like Haidabasu Tabak Pangdaba Kayama lady Adubo Haujiti Tabak Pangdre Haibagi Waningai Oidre Makal Makakayagi startup Hogdogduna Isane Sabu Tabak Bijaba Yaba Kayama lady Pal culture asisu tawba yaba sinpham amani kongrengi surgery tawraba matungda implant tawraga tha amani chekchina yokna thamgadabani kongreng adu nanthokhidanaba netna khajilaga thamba yamna maru oi makhoibu chekchina thamduna yoklabadi pearl culture asi hogdokna laina sel tanbe yaragani thabak ama tawbu matamda challenge kayama thengnaba yai adubu iramda masi chawkat hanba haibasi aikhogi Thaudangni maramadna miyoyamana sinpham ama hogdorappa matamda sinpham adubo matau tamduna makha chathabagi mahutta atopa karigumba sinpham ama tawnaba honasi punna chawkhatminasi haiba wafam phongdoki yang puning sangna kanchise yawiro training bi hand on training tawdori ni na si yawiro aduga interaction je yang to in interaction tawiro interactions legine be koina asagi difficulties na kaino opportunity na kaino haibna singba maya mai pa prom sanction doi je koine aduki mati koina kano to interaction je tawra kana ne musikana phongdoi je aduna kanigumba kanda su koida su dum yahon bio si interaction program interaction later ko adu ai khangba su dum ai share to sage Upalamana miyuba magi punsida kayamuk yamna kanaba pibagi haibasi aikoi punna khangminaduna malemasida climate change lakpana miyuba kayagi punsida piriba awa chaiting kayamadi honglakliba aingasagi khalasidagi kanba ngamnaba honaminasi haina Forest Department ki Chief Conservator Longjam Joykumar na fongdokre wafamasi wangoida leiba lining thausana mahi lampakta pangthokiba World Nature Conservation Day tharonga mailenena wangogi prajamiyam amadi 80 wango yunam 80 wango yumnam huidromga loinena laikol asigi akoibada uchara kaya thabagi tharom amadi matam kyagi mamangdagi uchara kaya thadna laklaba hidang mayum Bihari Sarmabu ikai khomnaba utpaga mailena fongdokibani mahakna makha taraduna hai Manipur gi oina September phawbagi manungda uchara lak yankai thaba ngamnabagi pandamda Chief Minister amadi Forest Minister yauna kanna hotnari amoromda aikoina uchara thar matung social media da thagalaga lori haibagi wakal thadokna aikoi tharamniba uchara singadu hinganna ba honna ba haibasi yamna maru oi aikoi miyobana kudong thiba thoroklaba matamda mipum khudingna oxygen cylinder laituna sisinaba ngamloidaba maramna aikoida free da phanghaliba u pambi sing aikoina ngamiba makai thana bhona minasi fongdoki Usa lising tara na to lising undi lo raga mai mam phugen thoni tuoma tharamani photo lorani maya higalaga doing oil well adudi usa lising kun tharaso dudi kaisu kanate group amana kare doge ja akoi usa khadat thajage kayamu thani kun mapambi kun kuthang tang thajage akoi mado protection to bagi saman khabagi akoi mado senabagi sing jai bagi wagane anti thariwe ngasi usa ya kai samu thari base masi loina hing basene akoi target Nakalamaromda masa matomtana u pambi jam hinna thabada natana mahakna thariba u jara sing adubu hinghanaba
hotnaduna lakliba hidangmayum Bihari Sharmana hai mahakna thabak-tagi potharaba matung thabak sufam nompam amata leiroidrak haibagi wakhal asina masada mi paiba pokhalaki adumoina mak malemgi honglakliba aying asagi phibam masida khajiktang oirabasu miyamgi mating pangba ngamnabagi wakhalonda u chara thaba haurakibani phongdoki lunina ngasi nongna thariba u chara chamaro masi ngasidagi hauduna mapung phariba phauba eti wangoi yumnam huidrom timgi maikaidagi hotnalagani hainasu eti wangoi yumnam huidrom timna Team gi advisor Indrasan Wahengbamna Fongdoki Tharamadu ka mai lenena hidang mayum brigade amadi case reward chup khosin nakibaga loinena makhata na thana ba ulchara sing forest department na piragani haina su khangan ki Irisa Singidamak Kathoklaba I Haibo Khalon Sida Bisnupur District Manung Sanba Joypur Khunau Dagi Silas Lamabam Amadi Sinam Menaka Devi Ani Machanupa Lamabam Thauzal Maitegi Sahi Amma Farak Pagi Ahan Batleba Jawaharlal Nehru Institute of Medical Sciences Blood Center da Pangthokre Tharamasi Green Brigade Manipur Green Defender Youth Bisnupur Institute of Development Studies Manipur Indian Red Cross Society Bisnupur District Branch Life 7 Manipur Nehru Yuba Kendra Bisnupur Amadi Blood Center Jenims ka khusamnaraga pangthoki bani Tharamadu Dr. Konsam Surjit MO in charge Blood Center Jenims Dr. Roman Secretary IRCS Bisnupur District Branch E Premjit Founder Green Brigade Manipur Amadi Joint Secretary IRCS Bisnupur District Branch Life 7 Manipur Managing Director K Padma Kumar Sharmana Athoiba Mitungnen Singh Amadi Resource Person oina saruk yaki Lonena Miyoi Nipana EPK Pokpa Siba Natraga Maroiba Thauram Khudingmakta Asigumba Kanaba Hirama Mada Onthoktuna Pangthok Minabada Pandam Oiraga Manipurda Laiminariba Mipum Khudingmakna Saruk Yaminaraga di Thauram Khudingmak Mahiyanba Oigani Amadi Igi Awat pasu leiroi lonena mipum khudingmakna pungning thawgat piu haina premsina fongdoki Ngasi Jiribam District asida lanjena duna leiriba Jiribam Higher Secondary School Vidyanagar Multi Sport Utility Auditorium Hall amadi Singdong Laikai Upper Primary School da leiriba relief camp ahumda Khada leiba team nisikangi members singna angam mateng puthokna ngasim pham masida mateng pangjaba laksabani haiki makhata na haiki bada hauji irang ngasi chahi ama henjilakle manamadna lengang na thuba matamda losin biu haina fongdoki kem siga award passing se hoi kasamung kendra gi ningona panjabada niskan sing sapang makhada hoi gi team nisikan thaina tim amaka lejari hariba tim adudagi angamba akoina members dagi angam mating ko charga hariba sigi jiribamda awana tarba rita leriba jaga sida koi mating pangbal lakchabani Vidyanagar Relief Camp asida leiriba Laukoi Pungdagi N Nabachandra Singh Kauba Miyoi Aman haikibada ngasi Kasamthong Kendragi MLA Sapam Nisikan Singhi Team Nisikant na Jiribangi Relief Camp asida lakpidna mating pangbirakpagidamak ngamkhailetana thagatba fongdokjari lonena Relief Camp asida leiriba sing asi awaba kaya mayoknari masi lengakna mieng changbiduna aikhogi yumda lehenbiu haina fongdoki Manipur government gi maikaidagi su atuba matamda Santi Pubiraknaba Ekogi Relief Camp Lejariba Inda Singi Saitagi su Manipur Sarkar da Ekoina Masi Yang Digari Aduna Makhatana Masi Thoan Bidanaba Masi Khara Atuba Matamda Solution Pubiraktuna Santi Hanjal Handira U Haiba Wapam Sit Hamjaraga Losinjara
मियोइबा अमा ओइना पोक्लबदी नोंमदि सोइना सिगदब लेरबनी अदुबो इफुरब इरेबा किदमक थवाई कटपा ngamba हाइबसिदि अथोइबा सिंगदगी अथोइबनी हाइना सना कोनुंग उत्तरा सांगलिंगी अंगोम निंगथौ पोरिटोना फोंगदोक्रे वफमसी कुकी मिलिटेंसिंगना लांदारकपदगी मणिपुरगी अपुनबगी सक्तम कन्नबा अमदि मैतै मियामबो ngakchenabagi pandamda semkiba lamlai kendra village volunteer force LKBVF लिंखत्खिबगी कोमोन थौरंगा मैलेना फोंदोखिबनी लमदमसिगी CSO मैरा पाइबी अमदि मसकनाब मियो क्याना सरुक यादना रेड जोन ओदिबा साबुंखोक खुलगी कम्युनिटी हॉल दा पांगथोखिबा थौरमदा महाकना हाई लमदमसिदा थिंगबिनब लेत्रबा अमगो मपान लमदगी मितोकया लेपना चंगचिलकपसना लमदमसिदा ngasi पामदब थौदो कया थोकना मियाम अवाब खुदोंचादब कया मायोकनरी तालकसिदा अखोय मसेलगी मरकता अमनामबो चिंथनब मानबा अमनामबो हुनदुना लेबगी थवों कया सथरलिबासी मियामगी ओइना यामना लाइबक थीबनी अखोय मसेलगी मरकता लेरिबा वखलोन खेनब कया सी काउथोकनदुना इरिबा इरमदमसिबो कन्नबा अखोय पुन होनमिनसी हाइना महाकना मियांगी पुनिंग चिंचिनके थरामदुगा मैलेना LKBVF की कमांडर इन चीफ वाइबोसन ना हाई लमलाई केंद्र असिगी प्रजा सिंह असि लौ सिंगुना अयाम्बा सिंफम ओजना हिंजरकपनी अदुबु होगिबा चाहिदगी असि फावबा कुकी मिलिटेंट सिंगना लांदारकपदगी रेड जोन द लेरिबा मियाम असि लौबा फंगदना लेरी हौजिक लौ पानबा यादना लेरिबा लौफम सिंह असि मतौ करमना लौ पानबा यागदगी हाइबसि लमदम असिदा लेरिबा CSO अमदि लुप सिंह अमत ओइना खनमिनसि फोंदोखि थरामदुदा इरेबा इफुरोप कन्नबगिदमक थवाई कटखरबा थौबसिंगी मफमदा हाइले कतना इकाइकुमना उतकी मनकी पाउ पिजबा मतंग असि लोइसिनजरी मिटिंग ताबिरबसिंगबो अमुका नखुरुमजरी।